Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Manipuri numit mangani sa tharapa yauksang kumay ngasi na loire, kumay manung da laikay da nungtilgi matamda, yauksangi sports pangtok na ki. Thasigi tara taruktagi haugodariba Board of Secondary Education Manipur na lauba, class 10 gi parikada awon bakara lairagani hairi. Assam Sarkar na raijadugi nongchuk thamba paringdagi poultry pothok sing pusilakpa thingkre. Seasonal influenza sandoroliba asigi matangda Niti Ayokna Mantri singi oba mifam pangthokre Kendrana Raija amasung Union Territory singda sectionaba pautak pikre amasung Mari suba Youth 20 Consultation mifam Kendragi Youth Affairs amasung Sports Mantri Anurag Singh Thakuna Puneda ngasi hawdokre. Manipur numin mangani starpa yauksang kumay ngasi na loire, kumay manungda laikay da nungtilgi matamda yauksangi sports pangtok naki. Numidangi matamda na mapang kaya da tabal chombagi thoram pangtok li, kumay manungda asoyangam thokta na ba raijagi pulis na seksil tharang locally, paudam ama. Ayuk angan badagi hauna Sri Govindaji Mandirda Holi pala kaya marumna sakpa laknaki yauksang mangani chanba aroiba numit asidasu lekai da sports cultural program dance competition prize yenthokpa makhal makha kaya gi talent show na chingba thaurom kaya pangthokhi yauksangi sports ka mari leinana palace compound da leiba Organization for Better Society gi president Dr. Y Indibar Singh na asumna hai अखोइन हौजिक याउसंगी स्पोर्ट्स इंजरीबा असि अखोइगी ओबीएस हाइना खंगनबा क्लब वेस्टर्न पैलेस कंपाउंड दा लेजबनी मफम असदा लेबा अखोइना नुपामसा नुपिमसा सिंग असे नोइना हाइजाबा स्पोर्ट्स अदगी आर्ट्स कल्चर न सिंगबा लोइना यावरी मिट मंगानी सि अखोइना मतम मांग लेगदबई महुता अखोइना मोइगी साना खनबदा मतेंग पांगबा दे पुंग थौगतपा अदगी मखोइगी डिसिप्लिन लाइफ के सेफ्टी बसनी मरुइबा पांदमदे आई लेकाई खुदिमकी फरगदी अखोइना लेकाई सि मॉडल लेकाई मोइना हाइदि यामना चाना सनेन लेबा अदगी यामना होना करनबा अदगी मयाम पुन्ना कलिगुमा समस्या अमत थोकदा चंजनमिनाबा हाइबा वाखलोन से सिगे लोइना आइना प्रेसिडेंट ओइना पुजदुना कुमसिगी चाही कुन सुबा याउसंगी स्पोर्ट्स हौदोकजबनी yausang manungda pulisna asoy angam thoktanaba cheksin thorang kaya su lokhatki marak asida mukhyamantri nongthongbam birena hangdokhiba nongpok torban tourist spot asida mi lakpagi chang hengatki masigi matangda nongpok torban da duty tawribi miyoi amana asumna hai आइगी मिंग रंजना लौरेंबम लमसांगदगी याउसंगजे हौजिकते स्पोर्ट लोइमक पांगथोनरेको अदुगा अबे तैनाबा थौरी थटपदा एक्सीडेंट थोकपा खंगौदना आंगांग चिंखलकपा याम जावे स्पोर्ट सिने हेन फैयेना खल्ले सांगबदी सांगे बु सेंगना हाबदा मंगानी तौरगसो अखोइ हॉलिडे तुमित निनी दगी हेन फंगदे अदुना अखोइ ड्यूटी अदुम लाकपनिना मैथाबा नुमित अदुमदी हांगे अदुगा सेकेंड डे गा थर्ड डे गा दी क्रॉस तौरे अदुगा फोर्थ डे दगी हांग कुमै हेरावगुम्बा कांगुम्बा अदुगुम्बा तौरगना हेले तैददी अदुम नॉर्मल ओइना लाए आकाशवाणी इम्फाल की पावगिदमक जिलिमा यंखोम Bishnupur जिला की निंगथोकोंगदा अहानबा ओइना निंगथोकोंग होली फेस्टिवल पांगथोकरे श्री गोपीनाथ मंदिर पांगथोकिबा होली फेस्टिवल अदुदा होली पला तराना सरुक याकी विश्व हिंदू परिषद मणिपुर उपप्रांत अमसुंग डिवाइन लाइफ सोसाइटी निंगथोकोंग ब्रांच न सिनबा थौरम अदुदा वर्क्स मंत्री गोविंदास कोंथोगजम सरुक याकी तोंगान JAC सिंगा मुख्यमंत्री नोंगथोमम बिरेंगा ngasi मुख्यमंत्री के सेक्रेटरीट उनक्रे उरिपोक खुमंथेम लेकाइदगी लुक्राम मोन्सियर सिंगी मिसिगा मरिलेना सेमकिबा JAC गा मुख्यमंत्री गा उनकी सोशल मीडिया दा थागतपा वारोल अमदा मुख्यमंत्री नाइ थोगदोक अदु यामना नुंगाइतबा पोई मिसी असिगी मतंगदा राज्य सरकारना थिजलगनी अमदी अवाबा नंगलबा इमुंग मनुंगदा पांगबा याबा मतेंग पांगनी एक नोंगानबा मिसिगा मरी लेना सेंकिबा JAC गसु मुख्यमंत्री गा उनकी उनबा अदुदा मुख्यमंत्री ना JAC दा सरकार ना मिसी असिगी मतंगदा थिजिनबगा लोनेना थोगदोक अदुदा चेनरीबा अतुप मियोइसिंग फानबा होनरी हाइकी मिसी असिगा मरी लेना चपचाबा बिचार फंगनबा तंगाइ फदबा लीगल प्रोसीजर सिंग पाइखतनबा पाउताक पिखरे हाइरी Academic session lising ani kulumdoi kunmarida Central Agricultural University की मखादा लेबा तोंगान कॉलेज सिंगदा BSc Agriculture अमसुंग Allied Coursing तमनिंगबा महिरोई सिंगी Merit List Common University Entrance Test की खुथांगदा खल्लगनी हाइरी कोर्स असिगी दमक Agriculture विभागना तोंगानबा परीक्षा पांगथकलोय हाइना Agriculture Director की चेरोल अमना खंगलकली आकाशवाणी इम्फाल की इपाव कांगबुना नोमाइजिंग नुमित खुदिंगी लेप्तना संदोगलिबा अखनबा थौरमदा हयेंग अयुक पुंग 3:40 येलहौ फुरुप चोथे संदोकनी थौरमसी कंगला अमसुंग छंगाई चैनल अनिमक्ता संदोकनी YouTube चैनल AIR इम्फाल सु लाइव स्ट्रीमिंग तौगनी।
आकाशवाणी इम्फालगी पाउ कांगबुना लेप्तन संदोक सरिब थौरमगी ngasi gi tangkak asida puduna lakchari yellow furup chothe chothe furup ki ariba matamgi yumsadi shangai yum laikhan taba asini masibu chothe londa inlock haina khangnai yumjau asigi manungda lining thau amadi leimarel ima sidabigi khubam yaduna latli Tangkarin ta bungkung loisang asi ibudau sothe thangwai pakhang bagi seba taupa phalu oibana lai loisang haini su khangnai sothe phurki mioi ama siba matamda mi adugi khutsi dugi matung inna thauram pangthoi aikhoi sothe singna mi ama sirabadi honglabi thoram kaya pangthoklaba matungda lairon challi Tabiriba Pausi Akasbani Imphal Digini. Board of Secondary Education Manipur Lower Class 10 gi parikha thasigi tara taruktagi haurgani. Parikhasigi matangda wafam kayamarum phongdoludna board ki chairman Akham Joy Kumar na hai thasigi tara taruktagi April 3 phawa chathagadrba matric parikha haina khangnariba class 10 parikha asida punna mahiroi lising kuntramanga chama kuntrena parikha thagani. Manghai Mahirosina Parika Thaba Lapa Matamda Makogi Emit Card Adu Marilenaba Headmaster Natraga Principal Singa Sign Togadabani. Mahirosina Parika Center Sinda Pung Nipan de Yorkadabani Makoibu Body Sars Torba Matunda Pung Nipan Makai Taba Matamda Makogi Classroom Singa Sanghangani. Pung Mapandegi Hogodori Parika Asida Mahirosina Pung Mapan Minute Trada York Labadi Makoi Parika Tahaloi. Chairman Hai Science Amasung Social Science Subject ki parikha ibada ahong bakara leiragani. Science subject ta yauriba Physics, Chemistry Amasung Biology answer script tongan lagani. Maramaduna mahiroi singna Physics kina Physics ta, Chemistry gina Chemistry da aduga Biology gina Biology ki answer script ta makoi paukum igadabani. Social Science asu masiga sab manana igadabani hari. Karigumada mahiroi singna answer script onana iramba tholabadi madu evaluate tawroi. Shri Joy Kumar hai kanagumam mahiroi kharana basta pulap parikha thaba lakpagi thawo ama chathai hairiba asi tobiganu masina maram oiduna karigumba thengba tarabadi parikha thabagi khudongchaba mangani manghai mamang sahiga yengnarubida kumsi sahigi parikha thaba mahiroi masing lising ama hena hantai masigi marueba maramdi hanana compartmental parikha thaba asi supnatagi subject amada ayaba piramba adu english ani kunithoi da subject anida compartmental thaba yahan kibadigi mahiroi gi masing hantarakpa oiramba yai Shri Joy Kumar hai Parikha Thagadaba Mahiroi Emit Card Pairaga Parikha Thaba Lapigadabani, Loinana, Parikha Pangthokadaba Mapamudugi, Osigi Lising Makada, Parikha Thaba Lakwa Mahiroi School Gi Campus Manunda, Ayuki Pungni Pantarko Matamda, Satridugi, Body Sas Toraba Matunda, Tazan Bigadabani, Ayupung Mapanda, Hogodaba Parikha, Madu Pung Mapan Minatara Takrabadi, Mahiroi Amata, Sagan Biroidabani. Aduga, Mangsina, Aikoigi, Masagi Tawadaba, Sagi, answer script se, Aikoi, Mamang da Quina Tagani, Physics, Chemistry, Biology, other social science, history, geography, Aduga, civics, economics, Haina Tagani, Aduna, Mana, Imiba, answer script to Pakalaga, Ibiba, Asia, Sata Sati Singsa, Piltozeri. Marfu Taruk Suba Battalion CRPF na Kangpopi Jilagi Manung Chamba Ti Lejang da Civic Action Program Pangtokre. Thaurmadu da darkar oiba kunja sing da ising hana ba tenki sing kusinaki thaurmdu da wangang bada battalion asigi commandant Muhammad Yusuf na hai mafam mazai ising phangdabagi awaba mayuk nariba asida khara makai oirabasu safana ba tenki sing adu kusinabani. Masina nongju thagi matamda ising yoksin da thamada chawna mateng oigani. Loktak Battalion Assam Rifles na Bishnupur Jilagi oina Thinungai da Chatharakpa Ahanba Bishnupur District Wushu Coaching Camp Loisingkre Numit Tarani Chatharakpa Camp Aduda Bishnupur Amachung Churachandpur gi Naha Yangkai Manga Henmana Saruk Yaki Hari Bishnupur da Chathariba Kunithoi Suba Kanglai Park Kapta Yada Kangsoibi Mapalna Naba FC Kumbibu Pansil Ahum Anida Thoiduna Final Changkre Thongjau da Chathariba Taranithoi Suba Ibudo Mayangamba Men's Open Football Tournament ki final da AFC Thobalga FC Kaksing Kunoga Sanaragani. Ngasi Sanakiba Anisuba semi final da AFC Thawalna MYC Waikongbu Panjil Ani Amada Toiki. Assam Sarkar na Raiju Adugi Nongchup Thangba Paringdegi Poultry ki Potoksing Pusilakpada Athingba Thangkre. Bihar amasung Jharkhand da Avian Influenza Sandoroppadagi Sarkar na Thaurang asi matam kharagi oina laukalakpani hari. Thaurang asina Assam amasung Awang Nongpoki atai Raiju singda laina asi makata na Sandoroppa thingnabani hari. Raiju ki Veterinary Bibhag na mari lenaba authority singda section wasing thamkre.
Akasbani Imphal Pau Tabiri. Raija amasung Union Territory singda hauzik sandorakliba regional seasonal influenza gi phibam gi matangda niti ayokna mantri singgi oiba mifam ama ngasi pangthoktuna kupna yengsingkre integrated disease surveillance program network ki khutangda hauzik orido phibam kendra gi haksel amasung yaifa yumbal mantraloina yengsili ngasi pangthokkiba mifam aduna influenza case hengalaliba adu laksin naba yauna miyam gi haksel gi phibam singgi matangda wafam kya khanaki hairi Mantraloin hai seasonal influenza gi makal ama oiriba H3N2 da maram oidna mi siba na ba yaubra haibadu kupna yengsili Mantraloin hai hauzik phawda Karnataka amasung Haryana da mioi amamam sibagi paw leire laichat asi pikliba angangsing amasung ahal oirba singdana ka hena nahali hari Seasonal influenza asi influenza virus makal amana thonba sor honbada nungaitaba laina amani malem gyoina akaknaba tha kharada laichat asi hengali bharat chahi khudingi influenza virus asi January digi March phawba nongju tha laktringai da tholi laichat asi March losilakpada hantaragani hari Indian Council of Medical Research na laichat asidigi ngakthoknaba miyamna yariba makai khut Sapona hamdokadabani, marks ukadabani, amadi miyam tinba mapamda yari makai puloidabani hari. Mantraloin hai osel tamibir drug asi WHO na prasap toropagi matung ina hidak asi lemna public health system singda pangalle. Lebag asigi mapam kaya seasonal influenza sandoroliba asigi matangda kendrana Raija amasung Union Territory singda sana kanglon singak na bapautak pikre. Kendra gi Health Secretary Rajesh Bhushan Raija amasung Union Territory singda iba city amadhai influenza virus asidagi ngakthoknaba miyambu bab tahanbagi thoram pangthokadabani masigi mathakta khutsa luna thamba amadi karigumba virus asigi layong manba thengnarbadi khudakta section thorang lokhatkadabani Raija singna hospital singta section thorang lokhanaba khanganbaga loinana medical oxygen amasung hidak marang kaina thangwadabani masigi mathakta COVID-19 gi hidak sing kapthoknabasu honagadabani Raija amasung district integrated disease surveillance program unit singna asigumba layong manba laina sing thengnarbadi sample sing test tawnabasu khangankre Kendra gi Youth Affairs amasung Sports Mantri Anurag Singh Thakur na Pune da Marisuba Youth 20 consultation mifam hawdokre thauramdu wangang bada mantri hai Y20 mifam na nahasing na makhoi gi wakalon amasung miyeng adu uthopagi achoba khudong chaba ama piragani makhoi gi wakalon sing asi G20 lusingba singda prastap tawgani Mantri hai malem da Bharat asi economy gi lamda khwaidigi khumang yang na chakholagliba lebak ama oibana Bharat na lam khudimakta mangjil thari English singani tara marida Nieta da semilon gi phibam ama leirambadagi haujikti malem gi chakholagliba lebak singi manungda Bharat economy da mangasuba mafam kanbangamle asigumba thoram sing asida naha singna saruk yarakpa asina miyoiba ama oina samas ama oina thenariba kudong chada basing mayok nanaba honabada naha singi wakalon asina chawna mateng oigani haiki Pradhan Mantri Narendra Modi na hari haukiba chahi khara asida sarkar asina leibak asigi nahak koti kaya Skill India Mission amasung Kaushal Vikas Kendra gi khutangda skill gi khudong chaba piri PM Biswakarma Kaushal Samman gi matangda post budget webinar amada wangang bada Pradhan Mantri hai scheme masigi khutangda naha singna thabak phangbagi khudong chaba kaya marum phangale mangnai skill development gi matangda hena phaba paukum phanganabagi damak pandam amagolna sangsin batangai fade Pradhan Mantri hai PM Biswakarma Yojana na miyoi koti kaya mating pang bagalona naha kaya marum line loan phangani haibagi thajablei PM Biswakarma Kaushal Saman asi leibak asi khutsa haibagi lamda tabak tawriba sigi nabaktadi masina makhoigi haitoi singthoiba adu hena pakthok chakthok handana makhoigi pandam adu phanganaba honabani aroibada maroiba pau Manipur numit mangani chatharakpa yausang kumai ngasina loire kumai manungda laikai da nungthilgi matamda yausanggi sports pangthoknaki Thasigi tara toptagi haugodoriba Board of Secondary Education Manipur loba class 10 gi parikha da awon bakara leiragani hari Assam Sarkar na Raijugi nongchup thangba paringdagi polteri gi potok sing pusilakpa thingkre Seasonal influenza sandoroliba asigi matangda Niti Ayog na mantri singi oiba mifam pangthokre Kendra na Raija amasung Union Territory singda section naba pautak pikre amasung Marisuba Youth 20 consultation mifam Kendra gi Youth Affairs amasung Sports Mantri Anurag Singh Thakur na Pune da ngasi hawdokre pau loijare